Mingchat Thinaba Hotnarakliba Asi legal action Loiroidabgi Maram Leite HAINA Khangabok Part 2 GP ki Administrative Committee ki Chairperson M.GOPIROMON na PHONGDORAKKHRE Khangabok Part 2 dagi Khundrapam Sunil Koba Miyoi Amana print amaji electronic media singda handak Khangabok Part 2 GP ki Administrative Committee ki Chairperson bu atamnana Mingchat Thinaba Sinba Manba Mawongda check tharamlaga amukot thokpikhre HAINA mari Makong samadaba wafong kaya PHONGDORAKKHRE Asi asigi matangda ngasi pangthokiba pawgi mifam amada GOPIROMON na makhata na hai check thaduna thabak shuba loiraba matungda tha mangagi matungda yaningdabagi wakat kaya lakpadagi hiram asida club yauna sada sandainaba hotnabada yanaba purakpa ngamdabadagi tangai fadana check sing khotok taba yadabadagi khotok khibani mahakna makhata na hai patagi lamda leitaba leirak amabu IVR onthoktuna work program da hapchilamle haina khundrakpam sunilna chairperson da maral sirakliba wafam asi chatnaba yadaba wafamni lambi ama IVR onbada kari karamba darkar lei haibadu miyamna hena khanglabani DRDA Thobalna Fongba 2024-2025 Annual Action Plan AAP number 235 the yauriba works construction of brick paving road at N Iboton Lerak Ward number 4 asi haiduna leidabani masida IBR onthokpagi wafam leite 2024-25 ki AAP asi semba matamda Administrative Committee leitri kumsing lising aniga kungo humdoigi October anigi Gram Sabada miyamna ayaba piramlaba work ni Administrative Committee na kumsing lising aniga kunga marigi March nipan dagi leirakpani haiki hiramasigi matangda lekai club amadi BDO DPC gi thakta yashinaba wari sanarabasu yashinaba purakpa ngamkhide ayet apan leibagi work completion report thaba yadabadagi tangai fadana makhoigi area dagi check sing nung sing khotok laga work ki maming da yauriba asengba mafam aduda amuk thizin kibani haiki Maramaduna aranba wafam kaya leibak miyamda hajinduna Khangabok Part 2 JB pu Mingchat Thinaba Hotnabagi Khundrapam Sunil gi matakta legal action Loiroidabgi Maram Leite HAINA su Chairperson GOPIROMON na phongdokhi